Ngasigi oina kuki Thatan Naga haiba ijuning thaugi thadau text translate amakakna ahan boy nimyam de kudol tamjigi amadi video asibu miyang tabiri bapunamakpu loktak mapau updates ki mekaidagi taramna okchabaga loinana ikai kumna butchari Wi-Fi village sipna saitu gi koncha khul liangmai naga villagers singi mathakta irang thon singi first information report FIR ama register tawgadori Wi-Fi chipna koncha khul liangmai naga villagers singi mathakta FIR register tawringai process manungda karigumba liangmai naga singna violence torpa taragadi kuki village volunteers singna more tengnopal tuibong Surachandpur cycle modbung sapramana amadi Sanjel district laiba naga singda attack tawba hawragani hairi laimakhong site su attack tawna fit oina ready da layu Manipur da naga masing yamde pung kharagi manungda lusinba ngamgani haiba wafam thadau text translate asida phongdogli PSSC ki makhata tharakwa posta uyoksing saibol posta CRPF kangpokpi police amadi kuki terrorist punna laiminare haina ijuning thawna numit humni ki mamang da thakat kiba status adugi ijuning thawgi commenta CRPF personal taraga ma khaktang mafam adu da lairi haikibagi yamna kupna khangba wafam adu verify tawna ba center dagi official team amana surprise visit check chatringagi mamangda cycle da taba CRPF amadi kuki NP da advance oina pauli oikhre maramaduna ngasidagi CRPF personnel humpu matam kharagi oina uyoksing posta thamnana ba tawri center official team gi surprise visit hek lakpa loikibaga amuk lokthokani CRPF amadi kuki NP na visiting official singda ijuning thogi social media da tagalakliba report adu aran bani haina proof tawnana ba kanna honari natragadi makoigi mathakta higher authority dagi action lorokpa yai haina kanbagini ijuning thogi lens yamna sap oi aduna every movement adum khangani additional CRPF personnel kaya lairi natraga laukthokre haiba wafam sing phongdokli makhatana Indo Myanmar border gate number 1 number 2 hangle ngasi Myanmar national 60 plus border pass piraga numit tarukni phawba India manungda 10 km phawba changba leiba yare hairi Myanmar side taki border gate hangbadi leite hairi Myanmar authority security amata leitraba jala border gate ta haiba wahang hangbaga loinana makata ba wahang oina free land oikraba jala haiba wafam phongdolagli makasa tarakpada Surchandra Jodoka semboy mitai hairiba PSSC gi post amani khak lokhot charaga thamjige very important translate for yellow me kuki highway semba solution kadawre hek semba loibaga nungairani hangoi chaba singi lamlalaroi kuki landang oiragani haiba translate asida phongdoli makatana nota government na mieng changbiu haiba PSSC na wapam phongdoli makata tharakpada Surchandra Jodoka semboy mitai hairiba PSSC na mangang ning thauja hairiba PSSC gi post amakak share tawbirei post adudi handakti kuki gi nipan suba recruitment tawduisi aikhoi khaktagi natte atopa phurupta su attack tawbagi yauri haiba wafam sing thamli translate oina mass recruit for 8 base technopal district ki tawgadawri Maitai lan khakta natana khundaminari ba atop phurup kasu lan thoklaba yai hairi date of recruitment 15 January 2025 nupa naha khudingmak yawgadabani lan gi damakta sem sagadabani haiba wafam sing palli recruitment lakpada purakadaba pochai sing mathang manaw naina serol asida su palli makha satharakpada kwakaithel 360 hairiba PSSC gi post amani khak lokhot charaga miyam de kudul tamjigi breaking news world cookie jo intellectual council WKZIC na lailon baipai village asi cookie hills ki manung da chali haiduna claim torokre hairi makhatana documentary film chahi taret khuntakpa history channel da athubada release tawragani haiba CM gi wafam phongdoli angang pokpagi changka hena nem kibana Manipur da maitai minority tarakpagi pibam da laire haiba wafam sing phongdoli makha satharakpada hi yai khomba news sariba PSSC gi post amani khak lokhot charaga miyam da kudol tamjigi maitai council morena chief minister N Biren Singh thagat pa phongdokre Manipur da thokliba irang asina maram oirega lanjelaktuna relief camp ta lairiba angang singbu parikha loikiraba matung relief camp ta sanabam khangdadana leiramba kaya adu Imphal East district ki manung chanba Thingu Chingjin water park ta lamkoibagi program ama sinbibagi damakta maitai council more gi makaidagi chief minister N Biren Singh tagatpa phongdokre hairi nagagi lamda kuki singna mapu saduna lamda karamlak labadi tuminna khaklai thokloi amadi yellow phurup singsu amatta oina liminaba mathau tai haina oja asangka sana phongdokre hairi chana kunungda ining thau yauna arambai tengol AT gi luching purel korongan ba khuman amadi maitai pangal gi makok thongba singa kari wari sanaki haibadu video asi loiba phawba yengbiyu video asi yenglaba matung amana amabu nungsinadana ba wahi wata sizinaduna comment pinaba lepiyo haina
ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯦꯖ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯤ ꯌꯥꯏ ꯈꯣꯝꯕꯟ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯗ ꯆꯪꯂꯒ ꯎꯕ ꯐꯪꯕꯤꯒꯅꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 208 ꯑꯃꯗꯤ 105 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 108 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯆꯤꯡꯃꯥꯏꯖꯤꯟ ꯍꯪꯉꯨꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯀꯣꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯅꯝꯕ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯃꯦꯒꯖꯤꯟ ꯌꯥꯎꯗꯕ ꯑꯦꯁꯂꯔ ꯑꯃ, ꯃꯦꯒꯖꯤꯟ ꯌꯥꯎꯕ ꯀꯟꯇ꯭ꯔꯤ ꯃꯦꯗ 9mm ꯄꯤꯁꯇꯣꯜ ꯑꯃ, .32 ꯄꯤꯁꯇꯣꯜ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯑꯃ, 36 ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 3, ꯗꯤꯇꯣꯅꯦꯇꯔ ꯌꯥꯎꯗꯕ ꯑꯥꯔꯃꯤꯡ ꯔꯤꯡ 2, ꯇꯤꯞ ꯂꯣꯟꯆꯤꯡ ꯑꯃ, 9mm ꯒꯤ ꯂꯥꯏꯚ ꯑꯦꯝꯌꯨꯅꯤꯁꯟ 3, ट्रे बोर कार्टिज 2, AK राइफल फायर एम्प्टी केस 10, स्टन सेल नॉर्मल 2, टियर स्मोक सेल 1, टियर गैस ग्रेनेड 1, स्टन ग्रेनेड 1, कैनवुड वायरलेस सेट 1, सोलर नानो रॉयल पावर लिंक ओइबा टॉर्च लाइट 1, BP कवर बेस 2, टैक्टिकल बूट स्पेयर 2, BP हेलमेट 1, प्लास्टिक बैग 1, चेंग बैग 1 फगत पंगमले हाइबा वफम असि थमजरगा ngasiगidi matang saida lusinjare।